ꯀꯁꯔ ꯀꯃꯉꯥ ꯆꯅꯨꯒꯤ ꯆꯦꯅꯦꯜꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯌꯥꯝ ꯑꯩ ꯉꯁꯤꯁꯨ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃ ꯄꯨꯅ ꯂꯥꯛꯑꯦ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯑꯣꯛꯁꯥ ꯊꯣꯡꯕꯅꯤ ꯚꯤꯗꯤꯑꯣ ꯍꯥꯏꯕꯗꯤ ꯑꯩ ꯁꯨꯝ ꯑꯩꯒꯤ ꯔꯦꯁꯤꯄꯤꯁꯤ ꯌꯦꯡꯍꯟꯅꯤꯡꯅ ꯇꯧꯕꯅꯤ ꯑꯗꯣ ꯃꯌꯥꯝꯒꯁꯨ ꯃꯥꯟꯅꯔꯝꯗꯕ ꯌꯥꯏ ꯑꯃꯒ ꯔꯦꯁꯤꯄꯤ ꯃꯥꯟꯅꯗꯦ ꯑꯗꯣ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ ꯑꯩꯒꯤ ꯔꯦꯁꯤꯄꯤꯁꯦ ꯑꯍꯥꯟꯕꯗ ꯑꯣꯅꯤꯌꯟꯁꯦ ꯆꯣꯞ ꯇꯧꯔꯦ ꯄꯤꯁ ꯃꯆꯥ ꯑꯣꯏꯅ ꯀꯛꯑꯦ ꯍꯥꯏꯗꯤ ꯆꯣꯞ ꯇꯧꯗ꯭ꯔꯦꯕꯀꯣ ꯁꯨꯃꯥꯏꯅ ꯇꯧꯅ ꯀꯛꯑꯦ ꯈꯔ ꯃꯀꯨꯞ ꯇꯥꯅ ꯑꯗꯣ ꯑꯂꯨꯁꯨ ꯁꯦꯝꯅ ꯂꯣꯏꯔꯦ ꯁꯤꯡ ꯈꯔ ꯁꯨꯖꯔꯦ ꯑꯗꯩ ꯇꯤꯜꯍꯧ ꯆꯅꯝꯗꯣ ꯁꯦꯝꯃꯦ ꯆꯅꯝꯗꯨꯁꯨ ꯒ꯭ꯔꯥꯏꯟ ꯇꯧꯊꯣꯛꯑꯦ ꯑꯗꯨꯗꯒꯤꯗꯤ ꯄꯨꯟꯅ ꯁꯤꯒ ꯑꯣꯛꯁꯥꯅꯦ ꯇꯤꯜꯍꯧꯗꯨꯅꯦ ꯃꯤꯛꯁ ꯇꯧꯔꯦ ꯍꯧꯖꯤꯛ ꯊꯣꯡꯒꯠꯂꯦ ꯑꯗꯩ ꯍꯧꯖꯤꯛꯁꯦ ꯃꯣꯔꯣꯛꯁꯦ ꯏꯁꯤꯡ ꯑꯁꯥꯕꯗ ꯇꯤꯡꯉꯒ ꯑꯩꯈꯣꯏ ꯃꯣꯔꯣꯛ ꯑꯉꯥꯡꯕꯗꯨꯅꯦꯕꯀꯣ ꯏꯁꯤꯡ ꯑꯁꯥꯕꯗ ꯇꯤꯡꯉꯒ ꯄꯣꯞꯊꯣꯛꯍꯜꯂꯒ ꯁꯨꯕꯅꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯉꯧꯔꯦ ꯍꯧꯖꯤꯛꯁꯦ ꯑꯣꯛꯁꯥꯁꯦ ꯉꯧꯈꯠꯂꯦ ꯑꯗꯩ ꯍꯧꯖꯤꯛꯀꯤ ꯃꯣꯔꯣꯛ ꯃꯍꯤ ꯑꯁꯨꯕꯗꯣ ꯃꯁꯂꯥꯗ ꯇꯛꯄ ꯍꯥꯏꯗꯨꯅꯤꯀꯣ ꯑꯗꯣ ꯍꯥꯞꯆꯜꯂꯦ ꯑꯗꯒꯤꯗꯤ ꯇꯤꯜꯍꯧꯁꯨ ꯍꯥꯞꯆꯜꯂꯦ ꯁꯤꯡ ꯍꯥꯞꯆꯜꯂꯦ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛ ꯉꯧꯔꯅꯤ ꯍꯥꯏꯗꯤ ꯀꯅꯥ ꯑꯃꯅ ꯐꯨꯠꯂꯒꯁꯨ ꯊꯣꯡꯉꯦꯅ ꯊꯣꯡꯕꯅꯤꯅꯀꯣ ꯐꯨꯠꯂꯒꯁꯨ ꯁꯨꯝ ꯊꯣꯡꯉꯤ ꯑꯗꯣ ꯑꯩ ꯑꯁꯤꯁꯦ ꯈꯥꯡꯗ ꯁꯨꯝ ꯉꯧꯔꯒ ꯉꯧꯕꯗ ꯁꯨꯝ ꯃꯨꯜꯍꯟꯕ ꯑꯗꯨꯃꯥꯏꯅ ꯊꯣꯡꯉꯦꯕꯀꯣ ꯍꯧꯖꯤꯛ ꯃꯔꯣꯏ ꯃꯔꯥꯡ ꯀꯩꯀꯥ ꯑꯍꯥꯟꯕꯗ ꯖꯤꯔꯥ ꯁꯨꯕ ꯈꯔ ꯍꯥꯞꯆꯔꯦ ꯈꯤꯇꯪ ꯌꯥꯝꯅ ꯑꯅꯤꯔꯛ ꯊꯣꯛꯅ ꯍꯥꯞꯄꯦ ꯑꯗꯒꯤꯗꯤ ꯍꯜꯗꯤ ꯍꯥꯞꯄꯦ ꯍꯜꯗꯤ ꯖꯥꯏꯈꯪ ꯍꯥꯞꯄꯦ ꯍꯥꯏꯗꯤ ꯏꯁꯥꯅ ꯆꯥꯡ ꯑꯃ ꯌꯦꯡꯅ ꯁꯨꯝ ꯍꯥꯞꯄꯤꯌꯨ ꯃꯆꯨꯁꯤꯗꯤ ꯌꯥꯝ ꯍꯥꯞꯇ꯭ꯔꯦꯕꯀꯣ ꯍꯧꯖꯤꯛ ꯑꯩꯒꯤꯁꯦ ꯈꯩꯕꯣꯛ ꯆꯟꯁꯤꯜꯂꯛꯑꯦ ꯍꯥꯏꯕꯗꯤ ꯊꯥꯎꯒ ꯀꯩꯅꯣꯁꯦ ꯇꯣꯉꯥꯟꯅꯔꯦꯕꯀꯣ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯕ ꯃꯇꯥꯡꯗꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗꯣ ꯑꯣꯏꯔꯛꯑꯦꯕꯀꯣ ꯑꯗꯨꯗꯩꯗꯤ ꯑꯂꯨ ꯍꯥꯞꯆꯜꯂꯦ ꯍꯧꯖꯤꯛ ꯃꯌꯥꯝ ꯍꯥꯎꯗ꯭ꯔꯣꯕꯅꯤꯀꯣ ꯆꯥꯕꯗ ꯃꯌꯥꯝ ꯍꯥꯎꯒꯗꯕ ꯃꯥꯟꯕ꯭ꯔꯥ ꯌꯦꯡꯉꯨ ꯑꯗꯣ ꯌꯥꯝꯅꯁꯨ ꯍꯥꯎꯈꯤ ꯑꯃꯨꯛꯀꯁꯨ ꯇꯤꯟ ꯇꯥꯔꯛꯑꯦ ꯏꯟꯖꯥꯡꯁꯦ ꯌꯥꯝ ꯁꯥꯊꯤꯅꯁꯨ ꯍꯥꯎꯈ꯭ꯔꯦꯕꯀꯣ ꯑꯗꯣ ꯑꯩ ꯆꯥꯕꯗꯗꯤ ꯎꯠꯆꯍꯧꯗ꯭ꯔꯦ ꯈꯩꯕꯣꯛ ꯆꯠꯂꯛꯑꯦ ꯑꯩꯁꯦ ꯁꯨꯝ ꯃꯨꯜꯂꯛꯑꯦꯕꯀꯣ ꯍꯥꯎꯗꯤ ꯍꯥꯎꯔꯅꯤ ꯃꯁꯛꯁꯦ ꯎꯕꯗ ꯌꯥꯝꯅꯁꯨ ꯍꯥꯎꯈꯤ ꯌꯦꯟꯖꯥꯡꯁꯦ ꯃꯌꯥꯝꯁꯨ ꯌꯦꯡꯕꯤꯌꯨ ꯍꯥꯎꯒꯗ꯭ꯔꯥ ꯍꯥꯏꯅ ꯍꯥꯏꯕꯤꯔꯛꯎ ꯀꯣꯃꯦꯟꯇ ꯃꯁꯛꯁꯦ ꯎꯕꯗ ꯍꯥꯎꯏ ꯍꯥꯎꯇꯦ ꯍꯥꯏꯕꯗꯨ ꯍꯥꯎꯕ ꯃꯥꯟꯕ꯭ꯔꯥ ꯍꯥꯎꯇꯕ ꯃꯥꯟꯕ꯭ꯔꯥꯗꯣ ꯍꯥꯏꯕꯤꯔꯛꯎ ꯍꯧꯖꯤꯛ ꯆꯤꯛꯀꯟ ꯃꯁꯥꯂꯥ ꯃꯤꯠ ꯃꯁꯥꯂꯥꯗꯣ ꯊꯥꯛꯆꯜꯂꯦ ꯍꯧꯖꯤꯛ ꯃꯍꯤ ꯍꯥꯞꯄꯒꯦ ꯃꯍꯤ ꯍꯥꯞꯄꯒ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯐꯨꯠꯂꯅꯤ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯐꯨꯠꯂꯒꯦꯀꯣ
ꯍꯧꯖꯤꯛ ꯑꯩꯅ ꯂꯣꯏꯅ ꯃꯅꯥ ꯍꯥꯏꯕꯗꯤ ꯂꯦꯕꯨ ꯃꯅꯥ ꯊꯥꯛꯄꯗꯨꯗꯤ ꯍꯥꯞꯆꯍꯧꯗ꯭ꯔꯦꯕꯀꯣ ꯂꯦꯕꯨ ꯃꯅꯥ ꯑꯗꯒꯤꯗꯤ ꯑꯋꯥ ꯐꯗꯤꯒꯣꯝꯀꯗꯣ ꯂꯣꯏꯅ ꯊꯥꯛꯈ꯭ꯔꯦꯕꯀꯣ ꯄꯨꯟꯅ ꯂꯣꯏꯅ ꯊꯥꯛꯆꯜꯂꯒ ꯐꯨꯠꯈ꯭ꯔꯦ ꯇꯣꯃꯦꯇꯣ ꯂꯣꯏꯅ ꯊꯥꯛꯑꯒ ꯍꯥꯏꯗꯤ ꯈꯥꯏꯕꯣꯛ ꯆꯜꯂꯛꯑꯒ ꯂꯣꯏꯅ ꯊꯥꯛꯆꯜꯂꯦꯕ ꯑꯗꯣ ꯑꯁꯤꯅꯤ ꯍꯧꯖꯤꯛ ꯄꯨꯔꯥ ꯔꯦꯗꯤ ꯑꯣꯏꯔꯦ ꯆꯥꯕꯒꯤ ꯍꯧꯖꯤꯛ ꯁ꯭ꯋꯥꯏꯗ ꯂꯣꯏꯔꯦ ꯑꯩꯒꯤ ꯔꯦꯁꯤꯄꯤꯁꯦ